ꯑꯗꯣꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯕ ꯃꯈꯣꯜ ꯇꯥꯔꯕ꯭ꯔꯥ? ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯄ ꯃꯈꯣꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ? ꯑꯗꯣꯝꯅ ꯉꯁꯤ ꯐꯥꯎꯗ ꯇꯥꯔꯛꯈꯤꯕ ꯃꯈꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯧꯈꯤꯕ ꯃꯥꯜꯂꯤ? ꯃꯗꯨ ꯍꯥꯏꯐꯦꯠꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯧꯕꯅꯤ ꯈꯜꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯗꯣꯝꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯍꯧꯏ ꯈꯜꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯧꯕꯅꯤ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕ ꯃꯈꯣꯜ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗꯤ ꯈꯛ ꯌꯥꯔꯔꯣꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯧꯔꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯜ ꯊꯣꯔꯛꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1000 ꯑꯔꯥꯞꯄꯗ ꯐꯥꯎ ꯇꯥꯕ ꯈꯣꯟꯖꯦꯜ ꯃꯈꯣꯜ ꯃꯤꯑꯣꯏꯕꯅ ꯇꯥꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯕ ꯃꯈꯣꯜ ꯑꯁꯤ ꯃꯗꯨ ꯀꯔꯤꯅ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯃꯈꯣꯜ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯧꯏ ꯀꯥꯏꯗꯅ ꯑꯣꯜꯂꯤꯕꯁꯤ ꯃꯁꯤ ꯃꯇꯧ ꯀꯝꯗꯧꯅꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯦ꯫ ꯁꯤꯗ ꯎꯔꯤꯕꯁꯤ ꯁꯥꯎꯟ ꯋꯦꯕꯁꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯅ ꯈꯪꯖꯤꯟꯗꯣꯏꯁꯤ ꯋꯦꯕ ꯑꯁꯤꯒꯤ ꯄꯣꯝ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯤꯇ꯭ꯌꯨꯗꯅꯤ꯫ ꯍꯥꯏꯗꯤ ꯋꯦꯕꯁꯤ ꯋꯥꯡꯂꯤꯃꯈꯩ ꯃꯈꯣꯜꯁꯤ ꯍꯧꯒꯠꯂꯤ ꯍꯥꯏꯔꯤꯕꯅꯤ, ꯅꯦꯝꯂꯤꯃꯈꯩ ꯇꯞꯊꯩ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯑꯣꯜꯂꯤꯕ ꯄꯊꯥꯞ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯦꯁꯤꯕꯦꯜ ꯁ꯭ꯀꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯑꯗꯨꯒ ꯁꯤꯒꯤ ꯄꯊꯥꯞꯁꯤ ꯂꯣꯒꯥꯔꯤꯊꯃꯤꯛ ꯑꯣꯏ, ꯍꯥꯏꯗꯤ 10 ꯗꯦꯁꯤꯕꯦꯜꯁꯅ 0 ꯗꯦꯁꯤꯕꯦꯜꯁꯇꯩ ꯁꯔꯨꯛ 10 ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯍꯦꯜꯂꯤ, 20 ꯗꯦꯁꯤꯕꯦꯜꯁꯅ 10 ꯗꯦꯁꯤꯕꯦꯜꯁꯇꯩꯁꯨ ꯁꯔꯨꯛ 10 ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯍꯦꯜꯂꯤ, ꯑꯗꯨꯕꯨ 0 ꯗꯦꯁꯤꯕꯦꯜꯁꯇꯩꯗꯤ ꯑꯃꯨꯛ ꯁꯔꯨꯛ 100 ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯀꯣꯛꯇ ꯊꯝꯖꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯇꯞꯄ ꯗꯦꯁꯤꯕꯦꯜꯁ ꯑꯗꯨꯗꯩ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯗ ꯐꯥꯎ ꯃꯊꯪ ꯁꯨꯝ ꯀꯥꯈꯠꯂꯛꯁꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯍꯧꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯜꯁꯤ ꯀꯌꯥꯃꯨꯛꯇ ꯍꯦꯛ ꯍꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯛ ꯊꯠꯅ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗ ꯇꯧꯖꯒꯗꯕ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯀꯣꯔꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯦꯗꯃꯤꯁꯟ ꯑꯣꯄꯟ ꯗꯤꯞꯁꯤ ꯒꯥꯏꯗꯦꯟꯁ ꯋꯥꯡꯖꯤꯡꯅ ꯏꯪꯂꯤꯁ ꯆꯪꯈꯣꯟꯅ ꯉꯥꯡꯅꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯔ ꯑꯃꯗꯤ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁꯀꯤ ꯑꯈꯟꯅꯕ ꯀꯣꯔꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯥ 3 ꯆꯠꯊꯖꯒꯗꯕ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯁ ꯑꯁꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 22 ꯍꯧꯖꯒꯅꯤ꯫ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ, ꯁꯥꯇ꯭ꯔ 30 ꯍꯦꯟꯅ ꯂꯧꯖꯔꯣꯏ꯫ ꯑꯣꯐꯂꯥꯏꯟ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯦꯁ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯪꯂꯤꯁ ꯂꯣꯟ ꯉꯥꯡꯕ ꯉꯝꯕ ꯍꯥꯏꯕꯁꯤꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯥꯟꯅꯔꯛꯄꯗ ꯑꯣꯏꯖꯕꯇ ꯅꯠꯇ ꯆꯠꯂꯨ ꯃꯐꯝꯁꯤꯡ ꯏꯌꯨꯝꯒꯨꯝ ꯐꯥꯎꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯑꯗꯣꯝꯁꯨ ꯏꯪꯂꯤꯁ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯕ ꯉꯝꯍꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯂꯧꯕꯤꯍꯧ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤꯗ ꯉꯁꯤꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ 10 ꯗꯦꯁꯤꯕꯦꯜꯁꯇꯒꯤ ꯍꯦꯛꯇ ꯍꯧꯖꯤꯟꯁꯤ꯫ 10 ꯗꯦꯁꯤꯕꯦꯜꯁꯤ ꯀꯌꯥꯝ ꯍꯧꯏ ꯍꯥꯏꯕꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯁꯤ꯫ 10 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯅ ꯑꯆꯤꯛꯄꯗ ꯏꯊꯟꯗꯒ ꯐꯝꯂꯒꯗꯤ ꯀꯥꯕꯨꯛ ꯁꯥꯕꯨꯛꯀꯁꯨ ꯇꯥꯔꯤꯕ ꯁꯤꯒꯤ ꯈꯣꯟꯖꯦꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯁꯤꯅꯤ꯫ ꯁꯤꯗꯩ ꯁꯔꯨꯛ 10 ꯍꯧꯒꯠꯂꯤꯕ 20 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯅꯨꯡꯁꯤꯠꯇ ꯎꯅꯥ ꯋꯥꯅꯥꯅ ꯂꯦꯡꯕꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯁꯤꯗꯩ ꯑꯃꯨꯛ ꯁꯔꯨꯛ 10 ꯍꯧꯒꯠꯂꯤꯕ 30 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯤꯔꯣꯟ ꯇꯧꯅꯕꯗ ꯊꯣꯛꯂꯤꯕ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯚꯥꯞ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣই ꯑꯆꯤꯛꯄꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯧꯒꯠꯂꯒ 44 ꯗꯦꯁꯤꯕꯦꯜꯁꯇ ꯂꯥꯛꯁꯤ꯫ ꯃꯁꯤꯅ ꯑꯃꯨꯛ ꯆꯥꯡꯆꯠꯇ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯅꯤꯟꯕꯨ ꯉꯥꯡꯕꯣꯏ ꯊꯣꯛꯄꯗꯒꯨꯝꯕ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯁꯤꯗꯩ ꯈꯤꯇꯪ ꯑꯃꯨꯛ ꯂꯩꯈꯠꯂꯒ 50 ꯗꯦꯁꯤꯕꯦꯜꯁ ꯂꯩꯔꯦ꯫ ꯃꯁꯤꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯗꯣꯝꯅ ꯆꯨꯝꯅ ꯏꯃꯨꯡꯗ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯕꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯁꯤꯗꯩ ꯈꯔ ꯂꯩꯈꯠꯂꯒ ꯁꯔꯨꯛ 10 ꯍꯧꯒꯠꯅ ꯂꯩꯔꯤꯕ 60 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤ ꯆꯤꯟꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯍꯧꯕ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯁꯤꯗꯩ ꯈꯔꯒ ꯂꯩꯈꯠꯂꯒ 70 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯦ 80 ꯗꯦꯁꯤꯕꯦꯜꯁ꯫ ꯃꯁꯤꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯥꯔꯕꯦꯖ ꯗꯤꯁꯄꯣꯖꯦꯜꯒꯤ ꯃꯈꯣꯜ ꯑꯁꯤꯅꯤ꯫ ꯁꯤꯒꯤ ꯑꯍꯧꯕ ꯆꯥꯡꯗ ꯑꯁꯤꯅꯤ꯫ ꯉꯁꯥꯏ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔꯗꯨꯗꯩ ꯁꯔꯨꯛ 3 ꯍꯧꯒꯠꯅ 90 ꯗꯦꯁꯤꯕꯦꯜꯁꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯗꯣꯝꯅ ꯐꯤꯠ 15ꯒꯤ ꯑꯔꯥꯞꯄꯗꯩ ꯇꯥꯕ ꯐꯪꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯦꯟꯖꯤꯟ ꯑꯃꯒꯤ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡꯅꯤ꯫ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔꯗꯩ ꯁꯔꯨꯛ 9 ꯍꯧꯒꯠꯅ 100 ꯗꯦꯁꯤꯕꯦꯜꯁꯀꯤ ꯑꯍꯧꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯤꯒꯤ ꯖꯦꯛ ꯍꯦꯃꯔꯁꯤ ꯁꯤꯖꯤꯟꯅꯕꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡꯗꯨꯅꯤ꯫ ꯁꯤꯒꯤ ꯃꯈꯣꯜꯁꯤꯒꯨꯝꯕ ꯁꯔꯨꯛ 2 ꯍꯧꯒꯠꯄ 110 ꯗꯦꯁꯤꯕꯦꯜꯁ ꯑꯁꯤ ꯌꯧꯔꯛꯄꯗꯩꯗꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯅꯥꯀꯣꯡꯁꯤ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕ ꯈꯖꯤꯛ ꯍꯧꯔꯛꯑꯅꯤ꯫ 108 to 114 ꯗꯦꯁꯤꯕꯦꯜꯁ ꯑꯁꯤꯅ ꯆꯥꯡꯆꯠꯇ ꯔꯣꯛ ꯀꯟꯁꯔꯠ ꯑꯃꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ꯫
ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯟ ꯁꯣꯠꯁꯤ ꯈꯥꯏꯕꯗ ꯊꯣꯛꯏꯕ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯁꯤꯅ 120 ꯗꯦꯁꯤꯕꯦꯜꯁꯀꯤ ꯆꯥꯡꯅꯤ ꯃꯁꯤꯃꯛꯇꯤ ꯉꯁꯥꯏꯒꯤ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯔꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ 32 ꯍꯧꯕ ꯍꯦꯜꯂꯤꯕꯅꯤ ꯁꯤꯗꯩ ꯑꯃꯨꯛ ꯂꯩꯈꯠꯂꯒ 130 ꯗꯦꯁꯤꯕꯦꯜꯁ ꯂꯩꯔꯦ ꯁꯤꯅ ꯑꯃꯨꯛ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯃꯛꯇꯗ ꯁꯣꯠꯒꯟ ꯑꯃ ꯀꯥꯞꯄꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ ꯁꯦ ꯖꯠ ꯑꯝꯇ ꯂꯩꯈꯠꯂꯒ 150 ꯗꯦꯁꯤꯕꯦꯜꯁ ꯑꯝꯇ ꯌꯧꯍꯟꯁꯦ 150 ꯗꯦꯁꯤꯕꯦꯜꯁꯅ ꯍꯧꯔꯤꯕ ꯆꯥꯡ ꯑꯁꯤꯅ ꯑꯗꯣꯝꯅ ꯃꯤꯇꯔ 15ꯒꯤ ꯑꯔꯥꯞꯄꯗꯒꯤ ꯇꯥꯕ ꯐꯪꯕ ꯄꯦꯁꯦꯟꯖꯔ ꯖꯦꯠ ꯑꯃ ꯄꯥꯏꯈꯠꯄꯒꯤ ꯃꯗꯨꯗ ꯊꯣꯛꯄ ꯃꯈꯣꯜꯒꯤ ꯑꯍꯧꯕ ꯆꯥꯡ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯈꯣꯜꯁꯤ ꯑꯗꯣꯝꯒꯤ ꯅꯥꯀꯣꯡꯅ ꯗꯥꯏꯔꯦꯛ ꯑꯦꯛꯁꯄꯣꯖ ꯇꯧꯍꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯌꯔꯗ꯭ꯔꯝ ꯈꯨꯗꯛꯇ ꯁꯦꯒꯥꯏꯍꯟꯕ ꯉꯝꯕ ꯃꯈꯜꯒꯤ ꯑꯍꯧꯕ ꯆꯥꯡꯅꯤ ꯃꯁꯤꯅ ꯍꯧꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯗꯩ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯧꯕꯅꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕ ꯃꯈꯣꯜ ꯑꯁꯤꯒ ꯆꯥꯡꯗꯝꯅꯔꯒꯗꯤ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯀꯩꯁꯨꯝ ꯅꯠꯇ꯭ꯔꯤ ꯃꯇꯝꯗꯨ 1883ꯒꯤ ꯌꯦꯅꯤꯡꯊꯥꯅꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯀ꯭ꯔꯀꯥꯇꯣꯋꯥꯗ ꯂꯩꯕ ꯚꯣꯜꯀꯦꯅꯤꯛ ꯑꯥꯏꯂꯦꯟ ꯃꯩꯒꯤ ꯆꯤꯡꯒꯤ ꯏꯊꯠ ꯑꯁꯤ 200 ꯃꯦꯒꯥꯇꯟꯒꯤ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯔꯛꯈꯤ ꯈꯨꯄꯣꯈꯥꯏ ꯑꯁꯤ ꯁꯥꯐꯨ ꯀꯟꯃꯟꯈꯤꯕꯅ ꯏꯊꯠꯁꯤ ꯃꯄꯨꯂꯞ ꯄꯨꯟꯅ ꯃꯐꯣꯜ ꯇꯥꯍꯟꯈꯤ 194 ꯗꯦꯁꯤꯕꯦꯜꯁ ꯂꯥꯟꯈꯠꯂꯕ ꯃꯈꯣꯜꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯜ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯏ ꯃꯣꯏꯁꯤꯗꯤ ꯃꯈꯣꯜꯒꯤ ꯄꯣꯡ ꯁꯥꯎꯟ ꯋꯦꯚ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯦ ꯃꯣꯏꯁꯤꯗꯤ ꯄ꯭ꯔꯦꯁꯔꯅ ꯄꯤꯛꯊꯟꯕꯗꯨꯒꯨꯝꯕ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯣꯛ ꯋꯦꯚ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤ ꯀ꯭ꯔꯀꯥꯇꯣꯋꯥ ꯄꯣꯈꯥꯏꯕꯗ ꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯄꯣꯈꯥꯏꯐꯝ ꯑꯦꯄꯤꯁꯦꯟꯇꯔꯗꯗꯤ 310 ꯗꯦꯁꯤꯕꯦꯜꯁ ꯐꯥꯎ ꯌꯧꯈ꯭ꯔꯤꯕꯅꯤ ꯃꯗꯨꯗꯤ ꯁꯤꯒꯤ ꯁꯥꯐꯨ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯃꯟꯈꯤꯕꯅ ꯀꯤꯂꯣꯃꯤꯇꯔ 64ꯒꯤ ꯑꯊꯥꯞꯄꯗ ꯂꯩꯔꯝꯕ ꯍꯤꯍꯣꯟꯕꯁꯤꯡꯒꯤ ꯃꯅꯥꯀꯣꯡ ꯗ꯭ꯔꯝ ꯐꯥꯎ ꯁꯦꯒꯥꯏꯍꯟꯈꯤ ꯀꯤꯂꯣꯃꯤꯇꯔ 168 ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯄ꯭ꯔꯦꯁꯔ ꯒꯦꯁꯇ ꯂꯤꯡ ꯂꯥꯎꯅ 180 ꯗꯦꯁꯤꯕꯦꯜꯁ ꯑꯣꯜꯂꯛꯈ꯭ꯔꯤꯕꯅꯤ ꯃꯩꯒꯤ ꯆꯤꯡꯁꯤꯗꯩ ꯀꯤꯂꯣꯃꯤꯇꯔ 168 ꯂꯥꯞꯄ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯃꯈꯣꯜꯁꯤꯅ ꯁꯨꯝꯅꯩ ꯃꯤꯅꯤꯠ 8ꯒ ꯁꯦꯀꯦꯟ 59 ꯈꯛ ꯆꯪꯅ ꯄꯥꯏꯔꯛꯈꯤꯕꯒꯤ ꯐꯤꯚꯝꯅꯤ ꯍꯣ 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 ꯁꯤꯒꯤ ꯃꯈꯣꯜꯁꯤ ꯄꯥꯏꯔꯛꯏꯉꯩ ꯆꯩꯔꯛꯁꯤ ꯑꯗꯣꯝꯅ ꯍꯛꯊꯦꯡꯅꯔꯝꯕ ꯊꯣꯛꯑꯕ ꯑꯗꯣꯝꯒꯤ ꯅꯥꯀꯣꯡ ꯗ꯭ꯔꯝꯗꯨ ꯁꯦꯒꯥꯏꯔꯝꯕꯗ ꯅꯠꯇ ꯑꯗꯣꯝꯒꯤ ꯊꯥꯕꯨꯃꯤꯗ ꯌꯥꯎꯔꯝꯕ ꯅꯨꯡꯁꯤꯠ ꯐꯥꯎ ꯂꯣꯏ ꯇꯥꯍꯜꯂꯝꯒꯅꯤ ꯂꯣꯏ ꯊꯥꯗꯣꯛꯑꯝꯒꯅꯤ ꯕꯤꯜꯗꯤꯡꯁꯤꯡꯗꯒꯤ ꯒ꯭ꯂꯥꯁ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯝꯒꯅꯤ ꯍꯥꯏꯒꯠꯇꯅ ꯀꯜꯂꯕ ꯁꯥꯎꯟ ꯋꯦꯚ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯊꯅꯨꯡ ꯌꯧꯅ ꯌꯩꯕꯁꯤꯗꯩꯗ ꯑꯗꯣꯝ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯔꯝꯕ ꯐꯥꯎ ꯑꯣꯏꯊꯣꯛꯏ ꯂꯥꯏꯕꯛ ꯐꯗꯅ ꯍꯤꯡꯍꯧꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝ ꯄꯨꯟꯁꯤꯒꯤ ꯅꯥꯀꯣꯡꯗꯤ ꯄꯪꯉꯅꯤ ꯀ꯭ꯔꯀꯥꯇꯣꯋꯥꯒꯤ ꯃꯍꯨꯠꯇ ꯄꯣꯈꯥꯏꯐꯝ ꯑꯁꯤꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯛꯇ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯤꯔꯝꯕ ꯑꯣꯔ ꯃꯅꯥꯀꯣꯡ ꯄꯪꯉꯝꯒꯅꯤ ꯃꯄꯨꯟꯁꯤꯒꯤ ꯁꯤꯒꯤ ꯀ꯭ꯔꯀꯥꯇꯣꯋꯥ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯋꯤ ꯃꯗꯨꯗꯤ ꯊꯥꯞꯈ꯭ꯔꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯄꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯥꯎ ꯃꯈꯣꯜꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯥꯟꯅꯈꯤꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤ ꯑꯗꯨꯝꯅ ꯀꯪꯂꯥ ꯃꯃꯥꯡꯗ ꯂꯦꯞꯄꯤꯉꯩꯗ ꯇꯣꯞ ꯀꯥꯞꯄꯒꯤ ꯃꯥꯟꯕꯗꯨꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯃꯈꯣꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯩꯒꯤ ꯆꯤꯡꯗꯨꯒꯨꯝꯕ ꯑꯃ ꯄꯣꯈꯥꯏꯕꯗꯒꯤ ꯊꯣꯔꯛꯄ ꯃꯈꯣꯜꯅ ꯌꯥꯝ ꯁꯥꯟꯅ ꯄꯥꯏꯔꯛꯑꯒ ꯅꯪꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨ ꯀꯪꯂꯥꯗꯩ ꯏꯔꯥꯛ ꯂꯩꯕꯥꯛꯃꯨꯛ ꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯄꯥꯏꯔꯒ ꯅꯪꯅ ꯇꯥꯕ ꯑꯣꯏꯗꯣꯏꯅꯤ ꯏꯔꯥꯛꯃꯨꯛ ꯊꯥꯞꯄ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯜꯁꯤꯅ ꯄꯨꯡ 4 ꯆꯪꯅ ꯄꯥꯏꯔ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯄ ꯑꯣꯏꯗꯣꯏꯅꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀ꯭ꯔꯀꯥꯇꯣꯋꯥ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯗ ꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯐꯪꯅ ꯍꯧꯈꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯋꯦꯕꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ 3 ꯃꯈꯥꯏꯔꯛ ꯀꯣꯏꯈ꯭ꯔꯤꯕꯅꯤ